LONGMAI Part 4 Baptist Church YAONA Noney District ke Manung Channa Leiba Church Shing na ngasi Christmas ke Thouram Mapung Phana Pangthokli Prabhu Jesus na pokhibaga mari leinana laisol tingshol ga loinana pangthokliba Thouram asida Christian lining chatpa Shing na mipum khuding makpu fatraba Shing dage ngakthok pinaba thongnikhi Thouram aduda church ki luchingba khulgi luchingba Shing amade masak naiba kayana sarugyakhi LONGMAI Naga Baptist Council Haiba akoigi Makata Baptist akoigi Noney area ki Baptist Church Taruk na function phajana sathari haiba akoigi ra amatangai raba ishor ki magi birthday anniversary se akoina Noney part 4 chuna 39 suraba akoigi observe toba 39 choba numili ngasi 25 sida apoi mayam na Mapung Phana arau ta yamaga loina ishor bu thagat pagi wahai kya loina dana masak phaje garaba masak phaje khab le chabi pakhang mauna ha le chabi mayam chala aga jagoi sadana ishor bu thagat pagi akoi gi lungai pangthok chari